Krumzari, Ming Tabiribis Mutaram Uchadi, Nasimaru Pauta, Aiba Women World Boxing Championship K. Kanupta, Manipuri Boxer, Surjavala Final Chankre. Mapuma Pau Pizadi. Korea ki Jeju da Chathariba Aiba Women's World Boxing Championship KG yang Funipan ki Kanupta Manipuri Boxer, Samjet Sabam Surjavala Final Chankre, Ngasisana Kiba Semi Final Bauta, Thailand ki Boxer, Raksad Juthamat point ani amada mai thiba piduna final changkibani hayeng Kazakhstan ge Kizaibe Nazimga final sanaragani championship asida boxer Sanjay Savam Surjabalana pre-quarter final da Mongolia ge Bolortul Tumur Kiyungbu mai thiba piduna quarter final changlakibani quarter final da Indonesia ge Aljiani Suburobu mai thiba piduna ngasi semi final da Thailand ge boxer Raksak Juthamat bu mai thiba pikibani Sanjay Sabam Surjabala asi Imphal East ki manung chanba Wangkhai Ayang Pali road ke Pukhrambam lerakta gi Sanjay Sabam Rajan amadi Thoibi Devi gi machanupi ni Sanjay Sabam Surjabala English ani taramathoi da Antalya Turkey the Pangthopa Youth World Championship the gold medal laukrabani graduate pass tawraba Sanjay Sabam Surjabala na handaki Aiba Women's World Boxing Championship ta pikiba performance ki matung ina hayeng sanagadoriba final bout asida soidana mai paktuna gold medal lobang amgani haina boxing India gi maikaidagi thajaba thamli emung manung gi maikaidagi su mahangna soidana gold medal lawraktuna Manipur gi danatana India gi mai soidana purakani haibagi chauna thajaba thamli Manipur Police ki CID da SI oiba miyo amana ISTV ki erosia madalaiba RK Peace Vision ki subscriber da lupa lakh ahum piyo haba yadabada ki khulai sizin aduna phubo jebagi thawong chathakiba bu yaningdaba phongdotuna ngasi uripok achom lekai da wakam mefam chathakre thawdosiga mari leina na January bana ka mapa singjubung lekai dagi Laisam Sunil Apopa L Birena erosia madalaiba RK Peace Vision ki subscriber RK Sujit Elias Pocha Apopa RK Vagachandra da tha asigi tangkun ki midang da laktuna lupa lakh ahum pinaba kihanki mathangi nimit tang kumathoi da subscriber asida thabak tawba Saikhom Subol bu phubaga loina na cable asida makhata na thabak tawdana ba kihanki nimit asimakta da RK Peace Vision ge officer laktuna SI L Sunil na nongmai puthoktuna khut thana bhona badagi miyamna faduna mullaga lamphel police ta sinaba chatpada Langol view manakta leramba Imphal West police ki CDO na RK Surjit fakraga SI oiba Sunil buna thadora ke haina RK Sunil ge apopi RK Ongbi Binona ISTV da phondorake isan lupa siga angang amani ga leringai madam sida sumana nongmai si puraga kap ke na lae madudagi khana chela bathokdana hariba susil dagi pana pariba nongmai ase mullaga commando da pawraga sinagare adu ona taina bada commando na gi cha china mara leire na fajan bire adu ga hariba susil hariba lupa china esa china thadore asugumba ona taina ba tauriba ase mama amma oina ina yaningte aduna mari raima authority na khutta khulai bairaga chali bani ba se matik jaba chairak bibiu aingi oiba thabak chathabi kadana sinduna Manipur de season ariba drug amasung atai me ka ba chinjak sing na pidi ba chaithang habisida nomugi oiba public hearing amba Manipur Press Club ta pangtokre thoramasida district and session judge Manipur East oiramba usam ko singa district session judge Manipur West oiramba ke Bipin Chandra Sharma na jury member oike drug amadi leinaba hiram sing da tongan tonga ba miyosina wangang ke kadagi president Yumnam Ratana government na makhal kaya ge drug sing athingbale rabasu nisha oina season na ba lepalaitri drug thingana bagi an kya lerabasu hauzik fawa chapchana thingbang amdana leiri oirali ba phibam asina tungda kari oirakani habasi akiba pole haiki BSP report da Manipur mi apun missing manu missing fumari hemba aisa positive wa ni wa ko ta masih sarkar ke mari missing di report ni wa madu report to to ba yu ke machine ni ke khai se to nasi ho ba machine ti ba ngam da ba samna da man ibu mamada ni mamale da mi undi mai ko ya sawi mamala ba asina jati sigi tungia sada yang tinga ba mi pai ngai ko sa ma ko si mang da na Manipur da subida na se idam ngai ko persen se hobi se ya ras ko manga ni tin ko adu idam ngai ko persen se marang kai na kam kara ko kam hai school ye ro de ro pa da ba idam ngai ko persen se ko na ira kai na le ko hai Bharatiya Janata Party Kishan Morcha Kairao Mandol Semagaloina Mohan Singhana President Amadi K Bobobu General Secretary Oina Khankre
New Entrepreneur Development Program for Youth Women's on Food Processing haiba tharom ama ngasi singjamai parking dalaba community hall da pangthokre Commerce and Industry Department amadi Department of Food Processing Industry na sponsor tawduna Council Women for Self Upliftment na pangthokriba tharom aduda masaknai ba miyoi kaya na saruk yaki tongan ba mafam kaya tagi lakpat nupa nupi kaya na saruk yaki ba tharom aduga mari leina na Council Women's for Self Upliftment ki secretary na wapum kaya phongdokhi I dream to occupy a prestigious position in a reputed organization that has me honor and respect in society. I believe that my efficiency, skill and attitude can prove to be beneficiary as part of my organizations. I also want to serve the nations both socially and economically to the best of my capability. Manipur Sangai Festival ki pauzil puwa motorbike rally amang ngasi pisumthong dalai airport murti ki mamang dagi lamthakre MS Joy Enterprises na Tourism Department ki mateng aloina na chatkiba rally adu Enterprises asigi advisor Santi Kumar na lamthakhi rider kuntra rom na saruk yaduna chatkiba rally aduna more fawpi manung dalai ba tongan mafam singda Sangai Festival ga mari lena ba chejai kaya yanthopaga loina na poster kaya su thet kani haina advisor Santi Kumar na makata na phongdorakhi Festung kumba, play kumba, poster kumba, mayam the potion, ama sangai sumai the holy edo the potion, Peter with the Sasabari. Amaram the Sangai Festival is Sarugamo MMT na Sinduna Iril Bungdaleba, Masi Complex da Pangtokadaba Sports Exhibition da Saruyagadaba Angang Nifuna, Sabat Team among us Tourism Department ki Deputy Director na Lamtakre. Exhibition asida angang sina adventure ga mari lena ba tongan ba activity kaya pangthogadori tharongo mari lena na Tourism Department ke Deputy Director Rachel N. Guitena angang singda education ga loina na outdoor activity low singaya piba ngamna ba pandamda tharomasi pangthopani phongdokhi Thongju Chigonglei Makha Development Club amadi Kangjia Diagnostic Center Rims Road na sponsor tawduna Thongju Pechulam Pakta nomagi eba lemna layang bagi game ama pangtokre game adu da makal makha kaya gi layong sing doctor sing na yengkhibata natana x-ray amadi ultrasound gi khudong chaba su piki loina na hida langtha kaya su lemna yenthoki Dr. Tara Romna Saru Yaduna Chathakiba game adu da Thongju Chigonglei Makhong Development Club ki General Secretary Sarat Sapam na ayinga sa onar pamatam da nagan balaina kaya dagi ngaw thonaba game asi pangthopani phondoroli suma fik game dana tana club asine tawjaba yaba khudina mayama khudagi haibi apole regadi ekhoina ngamjaba dam oregadi ekhoi makata na sinjabagi dongchaba du mayama loya lojege yaba phondoroli Singdagi ising imay hanthakhiba maram na Imphal da ising piriba Singda amasung Kangchup plana hanagumna ising piba ngamloi dawri haina EE Water Supply Maintenance 1 na thadrokpa cherol amana khangalakli cherol asina makhata na plan ani asina koliba Uripok Thamaiban Kaisamthong Game Village Sagolban amasung Yaskul gi mafum khara Sangai Pro Nauria Pakhang lakpa amadi Patsui gi mafam singni hairi Rotary Club of Imphal na Father of Social Worker Iboya amada wheelchair ama khusina kre market singzamai thongam lekai dereba mayimda wheelchair khusina bagi tharamadu ngasi pangthokhe National Bureau of Animal Genetic Resources Colonel na Department of Animal Sciences College of Agriculture Imphal ga khusam naduna kauna yen Kwakman Characterization Workshop amang ngarang Kiam Sifai Wangjung Kaichel amadi Moirang Thaulai talaiba Sana Janmastan Club da pangthokre workshop asida Dr. P.K. Vis amasung Dr. M. Tantiana resource person oiki India da sakhanglaba yen gi makal tara taruki manungda Manipur gi mahausa dagi dayaklaba kauna yen asi chande yen asigi maramda thijinba leitribana atopa leibakta leiriba singa khenabra haibadu khangdri phungdonakhi Sai Satya Sai Seva Center Arapati Mamanglakai na sinduna Marifunipan Suba Bhagwan Sai Satya Sai Babagi Mapo Kumon Tharom Arapati Mamanglakai Deleiba Santi Nilayam da Lining Lesson kaya galunya na pangtokre Maruba Pamukana Pizari Aiba Women's World Boxing Championship ke KG yang kanipan ke kanglupta Manipur ke boxer Surzabala final jangkre Miyang tabri bismo mukana krumjani